Wang thoiraba korok thakta nganthoi biriba ipa ibungobo ahanba maktada thagatsari aduga afaba wapau sibu tabiriba yengbiriba Ishorgi macha sing pumnamakpusu aina ikai khumdaba uchari ahanbada mapu ibungogi wahi khara pathokjarage taminasi He mapu ibungo aigi Ishor aina ibungoda kapchaki ibungona aibu phanbiki ibungona aigi thawaibu khamnung leibak-tagi pukhatpirakle norokki komda takhraba singdagi nanaida punsi pinabire aigi tengthababu ibungona jagoi sabado onthokpi awabagi phijol lokthokpiduna harau tayambana khwanglak ohenbire laisol isai kuntragi pada ani ahum taramathoidagini tabi khraba pumnamaki thakta ibungona thaujal marang kaina pinabiba oisanu amen ibungoda changjaminasi nungsi thoiraba ipa ibungo ngasigi numit asida afaba wapau haidokjanaba nachada matam pibibagi-damak thagatsai nahaki thawai asengbana sijinabiyu nahaki aningbada mapung phana haidokjaba ngamjanaba nanaida wakhal loksing hapiyu haubadagi loiba phauba chingbiyu nachanipa ibungo Jisu Kristagi minglen sonduna nijari amen ngasigi afaba wapau asigi maming asidi punsigi nungaiba amasung awaba joy and sadness of life haina thamjarage nungsijaraba isilinausing punsise ahongba naiba aka akum naiba adugumba khongsat amani aduga awabasu nungaibasu kappasu nokpasu matamna puduna lakani aduga matamna puduna amuk chatkhini pumnamak lengdana leigadaba natte prithibigi khongsatna ahing nungthil nahenbagum awaba nungaiba asisu kogi life cycle gumna leiduna chatlibani aikoina phangjariba punsi aduga hingba hairiba asimaksu amuk khaktani adubu amuktang pokpa amuktang hingba sida makhal makhagi thodok kaya ni aikoina thengnarakadoribase lanthoktu chatkadoribase masibu English study asumna hai a series of stages of living things goes through during its life haidana aduna Ishorgi macha ama oina amuktang hingba punsi asida thengnarakadoriba pumnamak ase Ishorgi lairik-tagi paraga taraga hana mangjaunana aikoina khanghauba sem sahoba experience tahoba ase asina best ni taibang panadi hingnabagi damak lanthengnai aikoinadi taibang panbaga lanthengnagadoribani Ishorgi mi singdi punsigi awa khangbada yamna thongna phai Bible sida yauriba singse makhoi wakhal sonthade hanthade maramdi aikoina hojik khangliba awaba siga aikoida phongdok pirakadoriba matik mangal aduga changdamnabada matik chade haibase haukiba Ishorgi mi singna khangge Romans koigi 8:18 da uribaduni aduna pau sandokpana su hai atiyagi makhada thodok khudingmakki matam lei kappa matam aduga nokpa matam pokpagi matam sibagi matam pau sandokpa ahungi ani daina nipan phau pabiradi loi suna urani hairiba thodok singase aikoida su thokadaba thodok ngaktani atiyagi makhada thokliba thodok khudingmak makhal makhalgi thodok singni adubu thodok pomnamakse punsida thodok ani khakta supchinba yai madudi joy and sadness of life thodok khudingmakse punsigi awaba amasung nungaiba thodok makhal anisi khaktani punsigi nungaiba matam haibasidi harauba yaifaba awat apa kaya leitaba haksangsu nungaiba puningsu nungaiba punsigi tangkak adubuni aduga punsigi awaba matam haibasina maong tadaba waba kiba pangal thoktaba pungning wakhal leitadaba punsigi tangkak aduni hairiba nungaiba masung awaba thodok-sing ase Bible gi koigi phauraba mi singdasu hana thokrabani marupsing adubu makoidi awaba sisu iban
पाप तौरुबगी वाब ओइरबसु प्रभुदा मखोइनी माइ पाकना अदुमक खांगबा ngamki ईश्वरदा अदुमक चंगजखी कोकपीखी करम हाइना मखोइना हैंडल तौरिबनो मखोइगी पुकनिंगदो करिनो मखोइगी अवाब खांगबगी वारिसिंग असे अखोइना तमजहौबा असि यामना मरु ओइ अखोइना तमजनबगीदमक बाइबल्सदा मखोइगी वारिसिंग असे हापिरमलबनी अदुना अखोइना मखोइदगी तमजबा यामना मरु ओइ मरुपसिंग खुदम ओइना हाइरबदा डेविड मरा लेजदबा डेविड सही 15 सोलना हानबा कोइ तान तानकी लोटफम से लेरक्त्रदुना माना गोलियत हाटखिदना माना हाटखिबा गोलियत की लमन सिंगनी हाइदना सावरगा खुदुम सिंगदुना मखा सिक्तुना लेरिबा फिलिस्ती सिंगी लमदा माना चेंसिलगा अंगावबा सारा लोटखी कयाम वारबनो खनबियु मदुगी अवाबदो महाकना खमनुंग लेबा का चांगदमना जखियबा असीबा लेबा अमगा मागी पृथ्वीजे खमनुंग लेबा कुमना वागे लोटफम लेतबा अदु यौना वारबसु माना कप मतमदने ममा मपा कौदुना कपकदबदो पुनिंग सोकना मा कपखिदे मदुगी महुत्ता जेहोबा खक्तबु कौदुना कपसखी माना इबुंगो जेहोबादा हाइखी जेहोबादी आइगी नुंगजाउनी आइबु कनबिबा मपुनी आइगी पांगलनी आइगी थुपसफमनी आइगी चुंगोइनी आइगी अवांगबा लानबननी आइगी अरान खुबमनी लाइसोल इसै 19 गा अनीदा माना हाइ सही 15 मयुम उबा फंगलक्त्रबा डेविड लोटफमसु लेरक्त्रबा डेविड महाकना आइगी युम अमुक्तदी उहनबियु आइगी मीसिंग अमुक्तदी उहनबियु हाइनने सांगलबा सही 15 दा ईश्वरदा कपखिदे नीखिदे मदुगी महुत्त माना करि हाइ हे जेहोबा आइबु नहाकी युमदा पुंसी चुप्पा लहनबियु नहाकी फजबा येंगजगे नंगोंदा ध्यान तौजगे अवाब मतमदा इबुंगो नंगोंदा नहाकी फियुमगी अरोटपा मफमदा आई लोचगे हाइदना माना कप्पगने ईश्वरगी युम ईश्वरदा लैगे हेना माना पुकनिंगदो थमजखियबा मरा लेतबना वाबा मतमदा सुमा प्रभुदा अदुमक मा थमजखि सोरदा लमन खुंबियो सुमा हाइखिदे असिगी पुकनिंग असे अखोइना तमजबा मरु ओइ अवाब मतमदा खोइदि हेक्ता सोंथगे हेक्ता तुगे हेक्ता चर्च कारोइगे खली डेविड नदी निंगना संगदुदै लोटके आई चंगबा फंगदबा कुइरे इपुनसिसे मदुदा लेजगे मानदि कप्पे मसी अखोइना तमजसी मरुपसे होय अहानबगिसदि मा पाप तौदबि मरा लेतबदा मा वाबनि मथंगददि मा बेतसेबादा पाप तौरे मपुरोइबा उरियाजु माना हालहनग्रे लानफमदा हालहनग्रे मदुगी अकनब चैराक अमा डेविडना फंगेबा मतमदुसु माना ईश्वरदा करी हाइना हाइ आइगी इराल आइना खंजरे नहाकी मित नंगी मिएंग अदुदने आइसे यामना फत्तबा पाप अमा आइना तौखरे आइगी अयोल अरान से यामखरे इपा आइदी अयोल अरान योमदन पोबलखी पाप ते इमान आइबु मिरोनखी हे जेहोबा नंगोंदा कटनबा आइगी करीमता लेजद्रे आइगी सोकलबा थवाई कायरबा अमसुंग किंथरबा थमोय से नंगोंदा कचरगे मसिबु लनबा तौबिगनु हादना माना कप्पी आइगी अरान खुबमगी हरावबदो आइगोंदा हंजिनबियु हाइना डेविड नने मपाप थमोय तेंगना हाइदोकचै ईश्वरनसु पेनबिखी याबिखी ईश्वरना माबु कोकबिखी मसिना मराल लैरुरबा अचौबा लानबा थबक तौरुबा मतमदा करमना माना ईश्वरबु पेलनखिबनो करमना पुकनिंग होंगी हाइबसे पाप तौरुबा मतमदा इखोइना तमजनबगिदमक बाइबल्सता हापिरमदिबनी मथंगदा येकनबा पुंबा लोइना इंथना थंबिखरे डेविडसे अकोइबगी येकनबसिंगसु लोइना इंथाहनखिबा मतमम लै निंगनसम साबगी खोइगी ब्लूप्रिंट अदु सेममदाइदा ईश्वरना इंथना नुगाय याइफना थंबिरबा निंगथौ मक्तिक मगुल लैबा निंगथौ ओइरबा मतमदसु माना अदुदना मुकरी हाइ जेहोबा की मांगदा लाकलगा माना फमखी अदुगा हाइखी हे मपु इबुंगोना ननाइदा तौबिखिबा पुमदमक असे येंगलुरबदी ननाइदा करिसु लैतबा मीनी आई असिबु कनानो आइगी इमुंगना करी ओइदुना नहाकना आइबु असि फावबा सेमगत पिरिबा पुखत पिरकलिबनो नहाकी ननाइ डेविड की इमुंग असे नहाकी मांगदा लेंगदना लैबा ओइसनु हाइदना
Anisuba Samuel tarit ki taranipan amsung kuntaruk taman haiki. Thamoy bu yengbiri ba isorna David pu penbiki isilinaw sing. Mapui bungo na haiki aina Jesse gi macani pa David pu aigi thamoy na pamjaba mi ama oina phangle. Mahang na aigi apamba pumnamak tawgani pakon chatpasingi thabak tarahumdoi gi kungani thoi. Marup Singh, David ki story di adventure, drama, scandal, crime, and action ni. Adubu magi problems, burdens mayam adugi marakta David na a man after God's own heart. Isor na thamoy tajaba mi ama. Oina na bagi damak tamahak na thorang taw kiba. Thorang taw Jehovah ngam kiba adugi matam duda. Angak pa adventure, scandal, crime, action, mayam adugi marakta oiradi koidi isor pha kaudaba yai. Thajadadana isor da yengdadana angam mathau thirakpasu yai. Adubu problems, burdens mayam hingpham khangdraba punsi sanglaba matamduda David di a man after God's own heart. Isor gi thamoy na tajaba mi ma oina ba thorang tawje hoki madumaksu awa anang gi marakta man oijaba ngamhaweba. Nungsiraba isil inausing. Ngasi aikoina face tawriba problems, burdens singse. Sontharaga tuktaduna, church kadaduna, parthna tawdaduna, wakal sonthaduna, anxiety, depressed tawnana banati. David kumna a man of God, a woman of God oihonaba isor gi purpose amani. Hun kiba marudu sidanati haurakte. John tarani thogi kunmari. Awaba khangdana nungairakpa yade. Laisol isay sam kuntaruki mga taru. Masi ay ko'y punsida tengnariba awaba sing asina. Punsitang kaya magi nungayrak na bagi. Aduga lomba na idaba pawbada ay ko'y lan luhub tungsan na bagi. Siyamjahaw na bagi, talhaw na bagi. Amat tangayraba kudong jaba mapuy bungona taibong panda pibiba aduni. Awaba se khangdana. Nungayrak pa haibase miyoy mapokta di leite. Hona dana may pagpahay si sulaite. Isor ning magipon sida so adugumbani marupsing. Kudamoy na praman pirabata. Nupi ama na haraw kumay matamda illiba. Paja kraba layrong na pik tana embroidery tawraba phi ado yengbada kaya pajaba. Adubu paja kraba phi adugi manung thangba phi gi mamay adudi embroidery tawkhibagi kisi ngakta ngaiba pajadaba mamay oiribani. Adubu manung thangba phigi phajadaba kisi ngakta ngaiba phimai ado adugi mapan gi phajaba phi ado oiraklibani marupsing. Ani se thanaba yaroye. Phigi manung thangba phajadaba mamai adu yaudana mapan gi phajaba lairong na thallaba phi ado oira o haibadi yaroy. Punsi su adugumbani. Trial and temptation thengnadana ingtha tapthaba punsi joyful life adu khaktamak phangge haibadi yaroy. Aikoina makal makhagi changyeng khangba haurabadi kaubiganu isorna ne aikoigi phajakraba punsi ama phigumna embroidery tawba haurabani. Phajaba punsi amagi manung thangba saruk aduni aikoina waba phajadaba nungaitaba punsi hairibase awaba khangba hairibase. Jacob amagi anida makal makhagi changyeng thengnaba matamda harawgadaba makni haina singthanau haibirami. Amuba nong mapay na tiyada kupsilakpase yengbada kanana su phajay hainade. Adubu amuba nong mapay adudagi tarakliba. Nongliksing adudi kaya da sengi lang trek langi yamna phajay. Nongliksing aduna paturen pukrida ne tungsil hauraba matamda sangban naraba isel ipak oihoriban. Madugi phajadaba nong mapay aduna pibiramba khudolni ngasi aikoina ising haidana thakpa chaba lau uba pambi singi hingbagi aikoigi mateng oiribase. Punsi su adugumbani. Aikoigi awaba punsigi saruk ado amuba nong mapay amagumbani. Aikoibu kanana su pambiroi waba matamda phajai su haibiroi hanna su yengningloy. Amuba nong mapay bu kanana su yengningde pamde adugumbani awaba punsi su. Adubu awaba khangwagi punsi adudagi palakpa nungaiba kauba mahay adudi mi pumnamak na loin pamgani loin kalakani.
Amuba nongdi phajai haroi taraiba nonglik sing aduna ising oirkandadi pambi ising saina naba adagi malembu solhan naba lau unaba harau na doini khoi me punsi sodu gumbani silinau sing awabadagi nungaiba afaba punsi haibase oirakadori bani hun kiba marudu sidanadi haurakte aina haijari ba aduni wadana nungaibase yade aina ngasai panjakraba aduni taibang pangi sports da su pandamama piba yai 2020 Tokyo Olympic silver medalist aikhoigi icha Mirabai Chanu aikhoigi lan mahakna sanaba haurakpa matamda gari leitabadagi yamna wana practice taunanabagi damak Imphal phawbase chatnaba pambai leitadana nung leingoi chingba tata trakta phi kupsalaga ikaina leisabi macha mana tongaga practice tawba chatkhiba matamdo wakhal tawbiyuma kayami kairamgani kayagi matik waramgani minadi oitho aroi haibiram doini adu maduguma matamaduda ikaijai talli hedana mina ngangnai haidana ai talle hedana Imphal phawba chatlaga magi sanabado practice tawbado chang naina yauram dabo oiragadi ngasi Olympic medalist ama oiribase ma oiramgadra ngasi isa Mirabai Chanu gi fajaraba sport ki punsi asida mina masak khangba Olympic ki sanare ma oiribase medalist ama oiribase adungai yamna phajadaba athiba ikaiba khangba yamna waba pambai leitaba athiba punsi gi saruk lairaba punsi gi saruk tata nunglengoi chingba gari da tongaga phiro khong khomtuna sanaba chatkhiba halakpagi suwaba chatpagi suwaba khangkiba magi awaba punsi tangkak to phajadaba punsi gi matam singdo madudagi palakpa mahaini madudagi phangba reward ni ngasi leibak na masak khangliba malem na masak khangliba aikoi India gi lan oiribas isor ningbagi punsi su adugumbani marup sing adunani Christian singi pauroda no pain no gain no cross no crown awa khangdana mahi chade cross budana luhu phangde ani suba Timothy ani gi tarama thoidena tarahum doistei lokthokpa pauroni aikhoigi heart beating asisu mihun hunba asisu monitor da yengba kandadi ups and downs amuk wangkhatpa amuk nemba adum oi tumina leite heart se wangkhatpa saruk adu nungai bani khalasi ups tuna down aduna awaba saruni khalasi aidi amuk wangkhatpa amuk nemba punsi di supam pamde haidana heart beating adu lephallabadi aikhoi asiba mi oigadori bani punsi su adu gumbani amuk waba amuk nungai ba ani se pamde haibigano asina hingli haiba takli bani aka akumasina heart su ups and down dune hingli haiba takli bani numit ama tabadagi nong amuk ngalakhidaba taragadi kari oini numit ama amuk taraga amuk nong ngalakpa ayuk oirakpa amam angan se sam sinaduna leibasina malem khongchat kaidri takli bani ahing amana nong heng ngalakhidabada kari oigani malem se punsi su asigumbani Isor na ikoy bu karigi awaba thengna halibano wahang hangba yai aigi mamangi sermon sing da sukharidi yaukre aikoi na wabagi maramse Isor na ikoy da karigi awaba thengna halibano aten ba wahang asigi paukum anihumdang awaba khangba na ikoy bu nolokpa tambi aduga nolokpa singdai bungona thaujal pibi Jacob marigi taru Prabhudawa khangkraba mi aduna nungai yai pharakpa matamna napal taude masi isorgi apampani aduga mu safu saba amagum isorna ikoibu apamba moongda semnaba aikoibu awa anagi maida sang taubi jisayani punipan gi tara aikoibu apamba semdoknaba yeibaduni waba haris aikoigi awa ana ase masina mi singda isorgi testimony amuk ohenbi Ibria anigi tara kayagi matik isorgi maram purpose se chauna laikhrabano marup sing nungsijaraba aigi silinau sing awaba masung nungaiba joy and sadness ani na semba punsini ani se yamna lapnate nungaibadagi awabadagi nungaiba ani gi lambi se noma khaktang gi lambi ni ahinga maga nungthilamaga lapnaba adu muktamak punsigi awa nungai anisu lapnai Bible da khwaidagi nungaiba mi noma khakta da khwaidagi waba oikiba khwaidagi powerful man noma khakta da khwaidagi sonba oikiba matik chawba ningthaugi mungda leiba mi noma khakta da micham yaw senba onkiba
बाइबल्सदा याउरी मखोयगी मनुंगदा मी अहुम खक लौखतजरगा मखोयना करमना नोम खक्तदा खंग ओन की खंग होंग की हाइबसे परेंग मरी मंगा दंग आई वारोइसिन ओइना लोइरकपदा आई हाइजगे अहानबदा उजगी लमदा लैबा जॉब मागी पुंसी वारी लीरुबगी कानदे मयामना लोइन खंखरे महाक थमोय सेंगबा फत्तबदगी लैथोकपा ईश्वर कीबा यामने इना खुनबा मीने इकाय खुमनबा मी अमनी अदुबा खंगहौदबा थौदोक अमदा इन वन डे नोम खक्तदा महाकी मसा सिंग यावना मनाय मसन अदुगा लंथुम लोइनमक मांखी लैबाकतदा ख्वाइदगी इना खुनबा जोक नोम खक्तदा महा खम थेंगना लाइरबा मी ओइखी जॉब की पुंसीना अखोइदा ताकपीरी मदुदी अवा नुंगाय असे खुबा खुनमनी नोम खक्की लंबीनी जॉब पुमनमक मांखरबसु ईश्वरदी चेतना कोंदुना थमजखी मसीनी अखोइना तमजदोरिसे मदुगी महैना पोलोइदा रिवार्ड ओइना महांगना पुमनमक मांखरबसु ईश्वर मांगदनबा कोलहौबगी महै अवा खांगजबगी महैना मपु इबुगोना मंगोंदा लंथुम मनाय मसन इकाय खुमनबा हानदगी लोइनमक लौसिंग डबल पोर्शन पिबिखी मचा तरासु अमुक हना फंखी पुंसीसिदा डबल पोर्शन हाइबसे जॉबता अखोइना फजन उबा फंगे कयागी मतिक डबल पोर्शन हाइबसी ग्रेस अपॉन ग्रेस ब्लेसिंग अपॉन ब्लेसिंग डबल हाइबसिनी अवाब खामगी महैनी अवा अनंग नुंगाय याइफा अनीदा ईश्वर काउदबा जॉबता रिवार्ड ओइना पीबी अखोइना तमजनबा बाइबल सिदा महाकपा अवाब खांगलेबनी अदुगा मनासु उत्पीरिबनी मसे अखोइना तमजगदबनी जॉबने हिंगलिबा पृथ्वी असिनी खोइना हिंगलिबा पृथ्वी असिसु जॉबतगी तंबा याबा मोरल जॉबना अवाब खांगलमद्रबदी डबल पोर्शन हाइबसे फंगलमलोय अदुगा हिंगबगी लाइक तमागी ममिंगसु यावरमलोय अखोइना अवाब खांगबा मतमदा जॉबना ईश्वरगी टेस्टिमोनी उत्पगुम अखोइनासु ईश्वरगी टेस्टिमोनी उtkani इब्रिया अनिगी तरा मथंगदा मोजेस इजिप्ट की कोनुंगदा चावबा अदुगाने फरोगी कोनुंगदा महाकसे नुंगा याइफा कोंदा निंगथौ मचागुमना फरोगी मचागुमना हराउना हिंगकपा चावरकपा मी अमनी सही निफु निंगथौगुमना मा नुंगाइबा मीनी अदुबा नुंगाइतबा थौदोक अमखक्की मरमना इन वन डे नोमा खक्तदा मोजेस मिडियान हाइबा लमदुगी लेकंगला डेजर्टने पंथुंग थीबा कोइचत चतपा मिचम अमा ओइखी फरोगी कोनुंगदा 40 years मिडियान गी लमजाव लमांगदा याव सेनबा मिचम अमोइना 40 years पुन्ना 80 years अदुदा ईश्वरना मोजेसपु लीडरशिप की ट्रेनिंग तौबिखी अखोइनादि खंगदबनिना सही निपु नुंगाइरमी सही निपु मा मिडियान गी लमजाव लमांग होरेप फावबा याव सेलमी सि खक्तनी मोजेसनसु अदु खक्तनी अदुबो ईश्वरनदि नुंगाइबा कोनुंगी सही निपु नुंगाइतबा लमजाव लमांगी सही निपु 80 years अदुदा माबो लीडरशिप ट्रेनिंग अमा तौबिरिबनी हाइबसे ईश्वर खक्तना खंगी मियोइबना खंगदे मोजेसनसु खंगदे अखोइगी पुंसीसु हौजिक पंहिंग हिंगबा नते करिगुम्बा मा ईश्वरना थौरांग तौरी मोजेसतगी खोइना तमजबा याय सही मरफु सुबा मतमदा 80 years completed ओइरबदा मोजेसना ईश्वरना माबु सिजिनरगा इजराइल जातिबु इजिप्तगी कनान तमना चिंगदन पुहनबिरखी मरुपसिंग महाकना हाइखिबा वा निंगसिंगबा याय मोसिगी ख्रिस्टगी दमक अवा खांगबना इजिप्ट की लन थुमदगी हेन ममल याम्बा हेले मतम खरगी पाप की इजिप्त नुंगाइबबुदी ईश्वर की मीसिंग अवा खांगजबना हेन फै इब्रिया 13 की 13 19 कया फजख्रब पुंसीनो महाकना अवाबदुबु खंजखी मोजेस की फ्यूनरल सर्विस सीबा मतमदा ताइबंग मी मत यहनखिदे ईश्वरना ईश्वर मसामंगना मतम बाक्ता हिफन बिरगा ममिर उइसल हन बिरगा अवाब खंगदना सीकी अदुगा महाक मसामुना लेरोन चनबिकी अदुना मागी मंगफम कनानसु खंगदे मोसेदगी तमजबा याबा मोजेसदगी तंबा याबा मोरल लेसन अदुदी पाप की निंगथौ ओइबदगीदी ईश्वर की मचा ओइन अवा खांगबा पुंसीना यामना हेना फै हाइबसिनी अरोइबदा इलाइजा पावरफुल मिनिस्ट्रीनी माना कर्मेल चिंगद निंगथौ अहाब यावना इजराइल की मी पुमदमक तिलहनखी अदुगा बाल की मैचौ चामरी यांखैगा अतियादगी मै कौथदुना मै की थौ तौनसी हाइदुना चांगयेंग तौनखी मयाम की ममांगदा मतोमतगा बाल की मैचौ चामरी यांखैगा सिंगनखी बाल की प्रोफेट सिंगना
Kayarak Atiyagi may kawda baldagi may tharakide may thiki Elijah na Atiyadagi may kawba matamda Jehovah na may thadarak na Pankong amadi koigi thaugi polam singda tum chaktheki ising phau kangki madu ubada thabak yeki mi loinamok Jehovah da pungning olaki madudagi kison gi ising khongbanda Elijah na balgi mai chok singdo hatki marup sing an maning thoron 18 da khoi ugani laibak aduda Elijah gumma thongna phaba mai chok amata leite asukki matik miyam mamangda ningthau phau kawraga miyam tilhalaga angakpa thabak toba powerful ministry ni adubu thauna leraba Elijah saknagi in a day in one day nongma khakki manungda Jezebel namabo hayeng numita aina nangbu hatradi aigi layamna sakhi oisinoina hek pau tharakpada ma khangki ki khidunane asuk thauna phaba laibak mayambu singnakiba Elijah pongkhargi manungda manam gyan tarakpa matamda mathangi ayuktadi Marubhumi da laikang lada matom ta kanam ta yaudana thawai hingnana bagidama ison sondana pangan thoktana lambi chatpa mi ma oiraga lenki marupsing punsi haibase nongmada change tawi Moses Job nongmada change tawi Elijah gi punsi nongmada thongna pharambadagi khwaidi sonki adubu makhoi ahumak nongmada awaba takhiba oirasu sonkibabu oirasu ishor gi purpose amamamgi ni sisu reward yamna chawi haibasini aina makhoi ahumdagi in one day events da punsi sense tawi haibasiga madugi purpose lay haibasiga madugi manasu lay haibasiga aina masi phongdok chaningbadagi makhoi ahumgi maming panjabani Elijah ison sona chatporabasu new kingdom assignment thongna phaba adugumba ministry ado change tawro nang Elisabu thaw noibiro aduga nangi nahut sinaba matam kaya changnane takpi tambiro haidana ministry change tawbagi mabu asonbo ohelaga satkibani lamjau lamhangda mabu isorna penbi dabanate kibagi maramna isorna mabu yamna penbi maram aduna siba masak khangkide maigi sagolna maigi dolai tongaga paitharaklaga sargadagi mahakpu sargadai changna lokhatpigi siba haibado ma ukhide masibu angakpa punsi natra noma khaktada awaba khangjakibe Elijah thongna phaba awaba ani se lapna de haba magi punsina tai adubu animak prabhu da lenba oiragadi prabhu gi yathangbu illabadi khwaidagi chawba siba udaba sargada changna kaba haibase magi punsina phangki para ama lesson ama moral ama takpiram libani kayada chawkraba awa khangbigi reward no makhoi ahumse Elijah degi tamba yaba moral थाजबगी जर्नी से नुंगाइब खक्त नत्ते ख्रिस्तान पुंसी की जर्नी से नुंगाइब खक्त नत्ते अकीब मतम लैगनी अवाब मतम लैगनी चिंगनब मतम लैगनी पुंगनिंग हंथब मतम लैगनी कप्प मतम लैगनी सोंथब मतम लैगनी एट द सेम टाइम अदुगुमना नुंगाइब मतम सु फंगनी अदुबु मदु खांगब मी अदुदि असुक्कि मतिक रिवार्ड चावी हाइबसिनी नुंगसिरबा इसिल इनाउसे OT dasu NT dasu isor na magi macha amattabo awaba taba matamda khak thadok piba hundok piba leite OT da mapui bungon haibi kegano ai nangga loinari Isaiah ni phuma thoigine tara hundoi NT dasu ibungon hai aina taibang panbagi aroibo phawba nakhoi ga loinari mathi kuni pan ki kun aduga khwaidagi angakpa amadi entidadi punsigi situation khudingmakta ibungo jisuna aikoida pibiramba mahaki joy harau nungai ba se kana amattana aigi harau ba se na khoidagi na kana na su lok thokpa ngamlaroi haidan haibirami johon tara taruki kuni thoi harau ba nungai ba se aikoidagi kana na su mullaroi lok thoroi hairam ba se masi khwaidagi angakpa blessing ni entigi masigi joy harau ba se adom tasengna phangbirabra masi phangba maramna polna ne Jisu Christ degi phangjakhraba joy harau ba do yamna waba kaisum sangda leiraba rom gi manga subaning thaurel nero nama bo halamdai matam adu phawbada polna phangkhraba joy harau ba do sumang mangkhide maramaduna siramdai kaisum sang manungdagi man thauna pan haibirami
Rejoice in the Lord always, and again I say rejoice. Ibungoda matam pumnamakta harawjo, aina amukka hairi harawjo, haina man lauthokpirami. Magi rejoice joy do mangde kasum sangda siram daidasu mangde marupsing. Aikoi su asdugi joy adu phanglabra. Hairiba harawba joy se mangba ngamdabagi maram se karigino. Madugi maramdi aikoi nungda paliba thawai gi mahi mapan gi manungda love, joy, peace haidana second joy haibase yaure. Thawai gi mahi oiba maramda kanamatana lawba munba ngamdribani marupsing Galatia manga gi kunithoi da ubigani. Happiness ka joy ga khanai. Happiness is a balm. Happiness nungai ba haibase haksang da molom taiba gumbani mapanda. But joy runs deep and overflows. Adubu joy harau nungai ba Prabhu gi asidi thawai da luthana pathana kangbanai da cheliba harau bagi iselni. Joy is in the soul. Joy nungai ba se harau ba se thawai gi ne mahi pan ba maramna atma gi oibani sidi. But happiness is on the face. Happiness haibase di mai thong da taba nungai bagi mami edu khaktani. Joy endures. Joy di lasting oi. But happiness is a moment. Happiness haibase di mikup amagini. Aduna happiness di mikup amagi oiba maramna aikon happy moment nungai ba mikup haidana sijinari ba asini. Isilinaw sing adom ta sengna achumba thawai gi mahida yawba joy harauba se kanana su munba ngamdaba manglaroidaba lauthoklaroi harauba se phangbirabra mang banaidaba joy asidi Prabhu Jisu Krista khakta da phange taibang panbagi oiba pot amatta da achumba joy phangde manbadi laigani achumbadi Prabhu khakta da lai adunani polna rejoice in the Lord always Prabhu da matam pumnamakta harau biu harimise mana awaba matam da su harau ba ngamlibase entigi joy Prabhu da harau ba sidi pumnamak mangkraba sumadi manglaroya masini aina haijaning base Christian karana yamna harau na noktuna lenba aina ui makhoi gi harau bado maram khangning badagi aina noma unabada hangjai nakhoi gi harau base suk yamna Prabhu thajabada harau rise karamaina harau base phangino aina masi Prabhu gi raina yengning adabu makhoi gi harau badudi Prabhu da harau badi oiramdre marupsin ai yamna thamoi soksai makhoi di yam harauri they just rejoice in the job makhoi gi thabak tam phangbagi harau bu oirame they rejoice in the profession pamjaba sinphamado thungbagi damakta ma harau bu oirame they rejoice in good health temporary oiba good health ta harau bu oirame they rejoice in the wealth makhoina lanthum da harau bu oirame they rejoice in the world makhoina taibang panbagi oiba posing da harau bu oirame chume hariba sing asina su harau ba pi adubu rejoice always matam pumnamakta haiba ama yauriba asidi always di oide makhoi gi harau baduda makhoi sing asida makhoi na palliba good health job profession health well world haiba sing asida di always di oiroi marup sing aikoi na harau riba se taibang pan asiga aikoi harauriba asiga manana urabasu rejoice in the Lord Prabhu khakta da harauba aduni always hairis situation amatana circumstance amatana aikoi di kanana su lokthokpa ngamdaba ngasi wakhal tawmina si marup sing our trouble is in the world aikoi na ngasi wari base taibang pal asidani aikoi bu harau halibat nungai halibat taibang pal asimak na aikoi bu wahaliban adunani our trouble is in the world haribase but our peace and joy is in Jesus aduba aikoi gi ingthaba harauba adudi ibungo Jisu Krista khakta da lei ibungo na haibirami na koina aingon da ingthaba phangnaba aina hiram sing ase na koi da hairibani taibang panas da na koina awa anang khangi aduba nungai jaro aina taibang panba bu ngamle johon taratar ki kunthra homdo hairiba harauba asigi pangalna first century ki Christian singna harau na mai pakna siba suk ngamjakhi Jacob na hai makal makha kaya gi changyeng awaba lakpada harau gadaba ni haina singtha na biyo
Jacob amagi ani. Maramdi nahakpu sang yenglabada ibungobu nungsibasingda pibigani wasak pikiba hingbagi luhup ado nahakna pangjagani. Jacob amagi taragani toy. Horations per fort. Magilan tumang takpagaloinana. Nungsiba macha mga matang siki. Adugma matam loy na tum na manglakpo matamda. Mahak na tamoy kay na him ama ibirami. Him adu damana haibirami. It is well with my soul. Pum na makase oy krabasu. Kari oy rasu. Apapangawtani. Prabhu thagalo he thawai. Haraw jay ithawai. Prabhu ki namak ay haraw jay hay namana. Isay si ibirami. Maramdi mana awa anang marakta. Joy. Kanana sumun mangamdabado. Mana pangjay marupsing. Ay koy na. Awa ba khang to na wana kap na maruhuli base. Nok na. Haraw na isay sakto na mahilok na nabani. Laisol isay jam kung mga taruk kada upa pangi. Awa ba hay base. Hajar ba punsi. Nungay ba magidamak. Isor na tabag subi ba haubi ba saruk aduni. Haraw na awa ba dasu. Nungay ba dasu. Ibungo gi tawgal tawsi. Ibungo da chen na lepsi. Maruhun si. Haraw na pau mapunputo na ne. Mahilok to na. Ay ko'y nahanna na bagitamak. Tami na kraba pom na makithagta. Ibungo na. Tawjal marangkay na pinabiba oy sanu. Amen.